Hi, I Dr. Sakarjit Sinam, urologist ne. Asidi urinary tract nung leiba si kamaina layengada maru aina surgery da kamain tauge habsi khanasi. Urinary tract leiba nung singsi kidney da leibi ai, kidney dagi makha satharaga mari da leibi ai, ureter habiduda natraga sing khawda leiba ahum sina yamani. Adu mafam gi matungina taugadaba procedure si khar khenai kidney da leiba nung gi di lokthokpa gi pambai si yam leigra thaina di open surgery ngalta tongra majuji kan dadi khwaide ki phaba method si percutaneous nephrolithotripsy mayamna keyhole surgery hainari ba makhul lama hutlaga nungdu thugaraga loinamak teng lokthokpa natragana akhoi gi makha dagi singmari dagi thingjallaga RIRS kawi retrograde intrarenal surgery thingjallaga makhul lama to huttabida natural hole gi through da asai gi energy mayam si sinaraga nungdu loina thugaraga chingthokpa su yai adu natadana laparoscopy tawraga pukta makul ani ahum hutlaga kidney manungdagi open surgery natre keyhole surgery haibatai adubu makul amatadi natre makul ani hum hutkani aduga kidney sidagi lokthokpa yaba nung mayam loi lokthokpa su le laparoscopic pylolithotomy nephroscopic nephrolithotomy natraga retroperitoneoscopic nephrolithotomy ko busula yam lei makhan di aduga karigumba ising marida leiba nung oiragadi ayamba matamda URS haidana natural hole dagi makhagi ising chafam dagi thingjallaga nungdu chapkhaiba thugaiba aduga chamthokhiba masi URS lithotripsy kawi karigumba nungsina ising khawda leiba oiragadi khara chammi ngasai gi makha dagi thingjalliba khulai si khara charop toba khulai sin da basu yare thugaiba dasu khara komna tawi aduga masi thugaiba si karigumba kanda makha dagi changba yade ising mari khuiga hairagasu pukta makhul amakhatang chaning da hutlaga suprapubic cystolithotripsy hena ma tawba yai energy di almost sub mane mayam sida procedure mayam sida operation tawba se ya matamda kidney gi tawradi general anesthesia da tawnai anatragana epidural anesthesia da aduga ureteric calculus natraga bladder gi di spinal anesthesia ina tangkhai sida han bisida loin tawnai irai laina aduga masi tawba matungda puk manungda pipe macha ama double J stent ko bam phummaga thami thamankhai guma tarani gumba lerega lothokhibe yai aduga PCNL keyhole surgery tawraga kidney da gi hutlaga tawbo ragadi ngasai hutli mafam sida nongmagi gumba pipe ama thamgani aduga masigi procedure mayam si ayama matamda step amada loina successful oigalli sidagi henna kari gumba kana gumba na id nung si lokti lokthokni open surgery ju pamdre hutlaga tawbo su pamdre natraga masi hutlaga tawbagi natraga open surgery tawbagi anesthesia gi fit oidre haragadi nung sina kari gumba akhona thugai ngamgadaba oiragadi haibadi magi density ji yamna kandaba Hounsfield unit na CT scan dam lei madui matungina puthokana yani haragadi mapandagi yekhaiba nung thugaiba shock wave lithotripsy haibdu tawba yai ESWL haina su kaunai masidi sidanbagi wa karisu yaude aduga machine amagi mathakta hippaga energy si nungi mapasida focus tawrakanda hanjan lising ahum mari era nung si pungtoi to hanbe yai nung macha oragadi amuk tar rore khar chauraga na natraga mahum ani hum leraga na session ani hum tawraga loisalli sigi makhalgi treatment si hujikan dadi nung yam chaubadadi chatnade nung mayai wena chauba khara pikpa irai na thugaiba ngamgadaba adu oin tawnare adu karigumba akoina mayam je khanaragasu yamna complex oiba kidney gi nung oiraba complex oiba haidi hutlaga su wara doba makhadi thingjallasu ngamaroi doba natragana pokpadi hauna anomaly mam yaujarakpadagi changbum lakhum khangdaba masidadi open surgery tongnabasu yawi karim kanda adubo ayam matamda aina hujai hajagiba keyhole surgery PCNL makhadagi thingjallaga toba RIRS kidney gi damakta natragana laparoscopic surgery toba aduga ureter gina URS toba bladder gina cystolithotripsy toba masi tawkha tawragadi leina singsi loina kokpa ngami aduga tawbudabu nungi leina haibje muktang layengagi yaba nate chinjang lungjak habit loi hongdokpa hidak kuina sabana singba changi amuk leka tawraga su irai laiba mawongda lothokpa yaba phone ni aduna mayam si yam khangjinbada kanabani haidna utang khijitang haijabani. Thank you for listening.